Akashvani Imphal Ksh.Chitrabhanu na pau pazari ahanbada maru oiba pau. Handakta raise asigi school kunmanga CVSD affiliate tokiba adu cancel tokre. Churachandpur Zilla da CRPC ki dhara cham nipu marigi makhada athingba thamkre. Mobile data yauna internet service suit numit mangani athingba thamkre. Security force ke apun bakambu amana thibum ki thabak chathabada nongma yauna khuzukule kya phangba ngamle. Kendra Sarkar Hari Broadcasting Services Regulation Bill Lisingani Kulhundoina, Hojik Chanariba Cable Television Network, Elising Machama Panma Fudramangagi, Modes Lagani, Amashung. China the Richter scale that Teruk Dasmik and Yoni Yuar Habada Yam Drabadamio Chamatara Nipan Siri, Chonga Hembana Sokle. Handak rises Sigi Zilla Khara the Labour Mahilushing Singh Central Board of Secondary Education CBSE the affiliation Tokiba Aduki Matanga Enquiry Chataraba Matung rises Serkagi Ayapayaut and the affiliation Tobani Haiba Kanglak Padegi School Kumangagi CBSE affiliation adu withdraw tobukaluna na cancel tokre panbayapadi rise asigi tongan ba school kun manga CBSE de affiliation tore hairiba wato asigi matangda tizinnaba rise gi education ministry 1000% kumar masamak marilinaba official singaluna na Delhi de lady bani Hiramaski matang da rise gi education is vivangna thadorok pachiro amana hai Kendriya Shiksha Mantraloy amadi CBSE gi awang pataki official singi oiba committee amana hiram asida enquiry chathaba matamda affiliation asi rise sarkar gi NOC yaudana niyam lana torambani haiba khangba ngamle masidegi school kun manga asi CBSE affiliation degi withdraw tobugulona ngasi cancel tokhibani Cherol asina makhatan high rise sarkar gi NOC yaudana CBSE da Manipur gi school khare affiliation torambagi thong asida chenaba musing sarkar na ain gi oiba thabak lokolagani masigalona na CBSE gi affiliation cancel tokraba school kun manga asina matungda Manipur sarkar gi niti niyam indaba tarbadi school sing asigi mathakta su ain gi oiba thabak lokakani hairi Churachandpur Zilla gi tongan ba mafam ani dangarang kanglup ani gemarta khane chainaba ki thodok thokraba matung makhata na irang thuruk na ba Zilla asida CRPC ki dhara chamni pu mari gi makhada athingba thamkre masigalone na Zilla asida mobile data yauna internet service su numit mangani athingba thamkre Zilla asiki district magistrate na thok pachiro amana hai ngarang numidang kanglup ani gemarta khutong na ba ki thodok thoki makhata na kanglup nai ba mo ongda irang thuruk pa ya ba ki phibam leibena security force na mikum nam sing na ngak senduna leiri Orekli Pipam Asiki Yang Laga Zilla Sida Matang Chegi February Tara Nipan Fauba Zilla Sida CRPC gi Dara Chamanipu Marigi Athing Batam Le Hari Masigalona Ngarangi Todu Adugi Makata Rapada social media da Aramba Pau Sandurupa Yabagi Otopa Lebana mobile data yauna internet service Tinkibani Jiribam Zilag Manung Chanaleba Lengang Popi Police Outpost Manipur Police Commando Oiba Amana Mio Amanomena Kapna Harkre Hari Ekogi Jiribam Pau Mingatim Besos in the police ki Pau Paladun Hai Tokdo Odungarang Numidang Punipan Makairum Tarpa Aduai the Tokibani Lake Trivamio Adu Toba Zilagi Charang Pat Dengi Mamang Lekai Digini Hari Tokdo Adu the Generiba Commando Adu Mangasuba Manipur Rifles Tegi Toba Zilagi Commando Unit Etias Togdun Lebani Housing na Jiribam the posting Tabani Hari Tokdo Adugi Matangda Jiribam District Police na case amala khotkre amorom da thogdok atuda nongmai kapkiba myo adugi yumyam na amanga ta thon kre hairi adubu Thobal District Police ki kangbu ama mafam adu yoksilaktuna ka hena irang tholkpadagi lakshin mangam ki hairi Rajapal Anisha Wikega All Manipur Working Journalists Union Amzugi President Ksh.Chitrabhanu Bizoina Luching Mamhut Kangu Amaganga si Rasvand Unakre Unaba Adu Dasri Bizoina Lamda Masiki Miyangi Yaifanabagi Damakta Pangmishna Lauriba Togdangi Matangda Paudonki Rajapal Anusha Wikena Lamdam Siki Pangmishina Miyam the E Paupina Naba Honaba the Lauriba Togdang Basu Tagat Papungdoki Masigaluna na Rise Sigi Tongan Relief Camps in the Changla from Logan Lady by Mushina Teneriba Awa Ana Amadi Makogi Kudung Chadaba Sing Adugi Matangda Miyam the Marik Chumba Pau Pibigi Damaktasu Pau Missing Bu Tagalak Papundorakli Imphal is the Lagi Commando Kambu Amanangasi Zilla Sigamundung Janba Chingaral Tespuda Achado Sing Check over the Mu Amadigi Yungang Sing Pagat Police Pound High Fagalaba Polam Sing Adugaluna Namu Adu Excise Department Makata Batabak Lokana Nabasina Cray Tabiri Bapawasi Akashvani Imphal Degini Security Force ki apun Bakambu Amana Bisnupur Zilla gi Kolbung Degi Pabokso Ikai Mamang Lekai Faubugi Marakta Leba Kuga Turial gi Akoi Bada Tibu Humki Tabuk Chatabada Nongmayaw no Kuzukaleka Pangbangamle Police ki Pound High Akang Papa Oma Pangbadegi Manipur Police ki
IGP Range 2 DIG Range 3 amadi Bisnupur Zilla gi SP gi miyang makhada Zilla asigi police ki kangbu amasung taratuk suba command regiment ki apunba kangbu aduna tibum ki thabak adu ngasi ayupung teret taba adu waidigi chathakibani maduda magazine amagalona na karban nongmai ama Countryman 9mm ki pistol ama 9mm ki maru ahum hand grenade mari improvised motor tube ama 51mm ki motor cell ani smoke cell ama improvised mortar cell taratret bell kalona na 12 ball round mapan amasung gunpowder gram chani phangbangam khibani thaudo asig matangda makhata na thijinna ba police na case ama lakhotkre Vikshit Vara lisingani ni futare ki marilena na ngasi DM College of Commerce ki multipurpose hall the khanani ne bagi thorum ama pangthokre Visionary Voices a session on entrepreneurship haiba hiram asida pangthoki ba khanani ne bagi thorum adu DM College of Commerce ki BBA department sinduna pangthoki bani Thormaduka Marilena Dhanamanjuri University के Vice Chancellor Professor Nomatim Rasmon Hai Inkum Zalisangani Nifutere Pawada Barapu Mapung Pana Chakopaleba Mo Henabagi Pandangoluna Vikshit Varat Lisingani Nifutere Asi Hokdokibani Masika Marilena Manipur Rajapal Gimi Makada Rise Asigi Tungan by University Singi Oza Singya Nakadan and Nabagitorum Amasu Pangtokiba Kre Torum adu the Manipur University ki Research and Development Cell ki Director Oiba Professor C.H. Ibhol amasung Tangzam Agro Industry ki Founder Tangzam Joy Kumar na tungan Bahiram Singh da wangang ki Imphal izilagi oina chathaki ba big sivara sanklab yatra gi ngasi nini chanba nimita campaign asi song bung gram panchayat ki panchayat ghar da pangthokre Thorum adu da tungan ba biwa ki miyusina miyam da sarkar na paket pa tungan ba yai patharong singi matang da wangang ki Masigaluna na Imphal is ki Chief Medical Officer na Luching ba team amana NCD screening su chathaki Kendra gi Haksal Mantralo ki Joint Secretary Gulam Mustafa Regional Director gi Senior Director Dr. Asanandana Kem Adubu Haktena na yingsin kibugaluna na miyam da ana layangi lam da wangang ki Indian Red Cross Society kaksing nasinjin na disaster management ngi matang da ngasi zila asigi tongan ba mapum ahum da awareness program pangtokre awareness program asi zila asigi tongan ba mahilushing sing da su pangtok lagani haina society asin hairi none de leba Assam Rifles asun na koyok tu na kohi puthokpagi matang da training program amang asi pangtokre training program adu National Beekeeping and Honey Mission gi makhada zila asigi longmai patri da leba tengkongjang khul da pangtokibani kunja sing da Koyok pagi bagyaning oiba kanglon sing takpi tambiduna sentok lehena beg waklon da pangtok pathorum adu da miyoi taramapan saruk yakhi Director of Universities and Higher Education ki sentang makhada komla thabita leba South East Manipur College ta saknara ba miyoi shinga wari sanabagi thorum ama pangtokre no magi oiba interaction program adu college adu ki Internal Quality Assurance Cell na Department of Sociology ga khusum naduna pangtokpani Ahan Batemelong District Winter Football Tournament haying gi final match ta Kokpilong Youth Club amasung Utopia Youth Club ka lamba thingnergani Rongmai Youth Organization asinduna pangthok liba tournament asigi nupi gi final da Kapulong Women Football Team na Sulungwang Women Football Team bu pansel anishno da maiti ba piki Taasi ki kuntra matoi da Akashvani da sandoka da ba man ki batharungi da mukta miyam na makhoi gi oiba wakhalon thambirak na ba Pradhan Mantri Narendra Modi na hairi handa sandoko tarba asina man ki bat ki chama subna nipan suba tangkak oiragani Pradhan Mantri na hai handa ki tangkak asida mapungoi na khanaga dori ba wapam singi manungda naha singi thamoi ga yamna nakna ba hiram Fit India yauri miyam na iho asigi tungan ba mityeng health startup singi anuba wakhalon amasung naha singna Karam na var ki hakchang sajal ki moong matau sing sijin bagi haibadu khangbirang na ba hairi miyam na makhoi ki wakhalon adun namo F amasung MyGov Open Forum da tharak pa yagani toll free number 1800117880 da phone torok pasu yagani hairi Akashvani Imphal lagi pau tabiri Broadcasting Services Regulation Bill singani kulhundoina hojik chanari Cable Television Network Elising Machama Pama Drama gi Muhusilagani Haina Kendra Sarkar Hairi Masing Matang da draft bill amasemle Lok Sabha de iduna piba pakum amada information amasung broadcasting Mantri Anurag Singh Thakur Hai Broadcasting Services Regulation Bill singani kulhumdoi asina cable television ga mari lena bathabok thorum sing amadi digital gi khuthang da pau sandoliba singi chana kanglon singi matang sing yauri China gi gansu amasung Kuinghangi
awang nongsu thambra province da Richter scale da 3.2 yongna yuar haba da siki bami gi masing chamatara nipan suri aduga miyo chamanga henbana aso apan nangle media report hai ngarang nongya mamang da hakiba yuar aduda Gansu province da hojik pawba da miyo chamasum na mga sire miyo chahumar fudra tare na aso apan nangle aduga Quinghang province na hojik pawba da miyo chamatara humde gi asiba chang phangle kunna thiba khangdana leiri Lebas da COVID-19 ki case hengalakpa amasung anoba sub-variant JN1 gi ahan ba case ama thenarakliba asigi yenglaga mikum naum singna lenena ba kendra na raise amasung union territory sing da khangan kre raise sing da iba cherol amada kendra gi health secretary Sudan Spana hai kendra amasung raise sarkar sing na puna hona minabadagi leba asida COVID-19 sandorpa ki changyamna nyaman bangam khibani Influenza manba anaba amasung ka hena shohon bawa bagi anaba sing tengnerbadi ana layengi khudong chaba leba mafam punamakta zila gi oina kupna senena ba amasung madugi paw khangalang na ba reza sing da poktak pikre jonyon ba chengi mamal khudak tegi handana ba sarkar na mapung oiba Rice Industry Association sing da khangan kre Food and Public Distribution Department ki Secretary Sanjeev Chopra ngarang Rice Processing Industry singi mil singa unabada leba asida basmati nataba chengi mamalgi matang da khanaki mepam aduda miyam ki sorta ngakna ba khwaidigi wangba joina yonba gi mamalga tasingna joina yonba da loriba mamalga chawna khenaba mafam singda mamal hantan ba gi tangai fadaba adu putokna khanaki punna poche yonba sing amadi joina yonba sing na loriba thodang da chawna hengalakle haiba paw phangbadagi kendra na madu hanthana ba gi damakta wapam khangalakibani Hojik aroibada maroiba paw amuk hana handakta rise asiki school kun manga CVSE de affiliation tokiba adu cancel tokre Churachandpur zilla da CRPC ki dhara chamanipu marigi makhada athing bathamkre mobile data yauna internet service su nume mangani ki athing bathamkre security force ki apun bakangbu amana thi bum ki thabuk chathabada nongma yauna khuzukula kya phangbangam Kendra Sarkar Haidi Broadcasting Services Regulation Bill lising ani kulhumdoina hojik chaneriba cable television network eglising machama pama fudra manga gi mhut silagani amasung China da Richter scale da 3.2 ani yauna yuar habada yamdrabada miyo chamatara ni pansire chamnga hen mena sokle paulu zeri